North Korea की असेंबा अचुंबा पाव अमता मखोई की यकनबा US ना माचुंबा पैसा पीरगे एडवर्टाइज पंगतौ दो तौबा याबा मीडिया अमता तगी ताबा फंगलोय Malemgi Lanjao ti soidre Israel Palestine dagi hendorактuna Iran Israel Russia Ukraine North Korea South Korea muknaba asum hengalakli kapna riba thugaina riba hatokna riba pumnamaksi micham prajagi yaifanaba natte lam munabagi ngaktani Russia China North Korea Iran na maikai amada lepa haifet ubada USA amadi NATO gi leibaksing sormapi kamlaga yengli amuk hanna mityang taminarasi angawbagi choiro natte Meithaktani Famliba Leibaksigi mapu kanano asuk yam thak manadana hingliba asina karigi huran basingda salam kotpa senja basingda lengak chukli paiba yahalli basi karamna no democracy gi aseng basaktam si achumba aseng ba tawbasingda wana punsi lenba longnom tawba huran ba haibasingda dolaida nungai na tongma masinatra Nehru matamdagi Modi gi matam si phawbada leita laira singi demak semkiba masing thingam darba policy program kaya sina senjau paiba amadi laira basingi marakta leiriba gap nongmagi asum hengalakli Patatna lairaba karor kaya gi marakta Malemgi thakta senjau paiba miyoi India dagi leptana thorakli Masina takle but sanaba haiba monopoly capitalist kharana yamlaba Indian karor kaya si operas tawbani Hauchiki democracy lengak onsina nongmada India da miyoi kaya punsi mangi yengminase Lambi thongi phibamna road accident lo mayamgi marakta hatokna riba wakhalgi polumna mathanta suicide tawba layeng sel leitabadagi manung matam chadana naraga siba paisagi polumna nisada tawraga siba masing thiba ngamba natte Masi democracy system sigi khudol nattabra matang sida British na Bharat sasan tawringai manung makoi gi intelligentsia one mateng pangnaba India gi imung khara sijinaba hauki asumna British ka yanabadai makoi khara sel thumgi pibam phagalaktuna machan chatpa haurakki masidagi British amadi Bharat ki miyam marakta makoi khara si pau phaunapam haibadi British ki agent oirakki matamgi matung inna Malemgi mafam kaya da haurakkiba ningtam ihogum Bharat tasu ningtam ihau asum kankhalakki Bharat ki praja miyam gi wakhalda saksu manadaba jati gi supnam sasan jaroi isha gi saksu manaba jati gi supnam sasandi khangma ngamgani haibagi wakhal phauba horakki asumna hairiba makoi kharaga Bharat ki praja miyam gi marakta sel paibagi chang sathina khenaraktuna makoi masana masabu kuchu leisinba sahib oina urakki Maraksida Bharat ki lairik laisu haiba kayabu Indian Civil Service officially Imperial Civil Service ICS exam phawanduna British Raj ki thabak tawba hawhanki asumna kuchu leisinba sahib masingsu asum hengalakki Matam khara matung British amadi British agent sing yauna ningtam ihau namthanaba kumja 1885 ta Indian National Congress linkhatki makata na ningtam ihau kankhalakba khudingi Bharat macha chanjau paiba British ki agent kharana British ta onchillaga makoidagi hena chawba kanaba launaba matiknaba haurakki British ka yanabai matung inna ihau hauriba praja miyamda non violence movement tausi mapandagi pusilakpa potchai sijinagum si haiduna miyamgi asauba thaidoktuna masagi senthok hengathanki Asumna makoi kharana yamlaba miyamgi sijananaba potchai sing putoktuna hena chawba capitalist oirakki Second World War matung Malem pumbada achawba ahongba kaya lakhi Maraksida Bharat tagi hena maru oiba khubam sing kanjanaba Malemgi mafam kaya da saithoktuna laikhraba Britisher sing maramda hanjaba tarammi Ahing amada thokiba thodok natabana British da hangalangbadaba phida adu menkhatnaba supnam sasan gi semlamba system dumag retain ta horaga anouba kuchu manaba sing gi supnam sasan Bharat ta chatha halakki System asina kai kharbadi makoi gi tongzaba leiroi haiba makoi na chap chana khanglammi masimaknabu British ki colonial rule gi makhada miyamun namsinduna thamba yanaba semkhiba draconian law amadi act sing makha sathaduna divide and rule policy na ngasi su yamlaba micham praja miyambu monopoly capitalist makoi kharana namthaduna thamli Longmi sinmi sing ilengak porakani haijanaba communist party makhal kayasu electoral system sida ngauduna Congress party gi alliance oiduna communist ki asengba pandamdagi lambi thaikhre Internet ki matamni RK production haire haiduna hekta thaja biganu Google search tobiyu Who created Indian National Congress paukum phangani According to Wikipedia, formation in early days 1885 to 1905 retired British Indian Civil Service ICS officer Alan Octavian Hume founded the Indian National Congress in order to form a platform for civil and political dialogue among educated Indians Masida educated Indian hairibasi British education da mahi tamlakhiba angouba jati na mahele khanjaba makhoiduni masigi wakhalon chimangasi phauba ikhoida suri minai nai thangi wakhal koktabaduna bungasi su kuchu ngoubana phajaba heli haiduna thajanaribasini hiram sigi matangda RK production da puthoksakiba malem sigi angakpa kuchu khara haiba video duda sugaina panjakhre ngasigi video sida amuk hanjanjaraga English hairim kai mahi wanglangmani khanba kot sut tawraga awangba thakni khanjaba samasna charga leme khanjaba singda wahang kaya thokle
comfort ki matung ina set chaba karisu kaide maduna status symbol oina urakladi farak tai khudam oina sahib singi matau tamlaga samasna sarga lemboi ningliba mahaktu sahib singdi bathroom toilet routine da isingna chamde sena taithoi aduna bu makhoidi khutna chaba hangoi jabani haibasimadi khanjallam loi bathroom routine dagi India gi politics phawbagi thamjakriba warol singda isagi apam pamda amadi ahenba wakhalon thambiramu achop akam wahi sizinaba singi oinadi sahib singi taithoklaba che singdu hainajaba mini haina lominasi pumna makse sumle khanglabadi ngasi chaina phangliba masing yamba praja miyam aikhoina anoba miyam gi lengak lon na sempham thoktabara bharat lenga ki puari khanglabanina ngasi gi context amuk lakjage India gumba capitalist democracy chatpa leibak amada kaidau nungda praja miyam shanti leiroi issue khuding maki permanent solution su leiroi praja miyam gi pukning wakhal shanti ohendaba haibasi khwaidagi maru oiba lengak pasingi mathauni maramdi miyamna leitana leirakladi haujik chatnariba huran nalagi electoral politics yarakloi loinana lengaklon amadi senmitlon ka hena nainaraktuna huran ba khudingmak maru phangna muthatke hairakani painingba sel paiba yaba mihatlasu huralasu miyamgi mihutti oiba iyata yaribasi karidagino wahang hangba lepkumsi haujik leiriba lengak sidi minority na khutlingba minority gi interest ta thabak tawba lengakni khudam haibu miyoi khrana millionaire billionaire miyamna upul marakta punsi leli matang sida wahang khara hangminasi Reserve Bank of India RBI da namliba paisa mayamsi suja nomjariba sinmi singi saruk kayam yauribage Lamborghini car company gi mechanic sing makhoina semgat chagachariba car dugi mapu oiba ngamdriba karigino toina hainaba lei democracy di miyam gi lengakni nakhoi aikhoi gi su saruk yauri masi chumbra corruption muthat ke hairadi nasadagi hana semdoku madudagi laikai farakani masibu oithokadra kanna honarabadi nongmadi soidana paisa paigani mai pakani kanna honariba adom mai paklabra aikhoina waribasi honaba watpagini tanjanani haiduna isorda tainajei masibu tainafam thoklibra khunai ama chokothange hairadi nasa hana matik chaw hainai matik chaba hairisi karamba parameter da hotkani ai matik charaga yawol hekta lakladra lengaki mathau tade iromdom honagani lengaka mari lenadababu kari leiri soiri basi praja singna vote ta paisa laurubagini masibu chumbrane haujik thokliba lanchichu vote ta praja na paisa laurubagira mathaki wahang kharasi miyamgi asengba theory da palaga hotlabadi loina lali haijinbani malhanbani kauhanbani loisilakpada video sibu mityeng tabiriba khudingmakna isa gi wakhalon comment box ta thambiramu